하이씨, 마시기 곤젤시디, 따이봉미기 곤젤났대. 까리부 어디가 봐. 마시디 또 나오기 윰들 레이바 호이둥기 마사데 헤객 장바 땀날 라이 붓누 비두니네 마기 마따우시 마옹아마니 낭기 누피시나 부락리버싱세 짜우비가 타로가데기 라우락파니 마코이 아니나 또 나오다기 아묵 라우바 아두가 또 나오나 와사 비까우바 붓누피 아마다기 아묵 라우바 강아브라 에 Kaiwanani harisibu PUPU TOMBA Pasuana purakliba mayamsibu but nupi amagi maral ni haiba Mani nei bo kan su kana roi dabda ngai ha ki laiting ni kuiba yaroi na sa gi naral na tana naral sa ganu nei bo O kariwano PUPU TOMBA su aphabubut nate mina lantum lepsin jaraga kalakba yengsin makan khraponi o laikai sida lantum lepsilise ai khakta natiye otok na yam khre kana amta karim ta haide ko Hoida na khoi na pa madu adum tawjo ai kari su hai de da mioi ba hai ba sei khong la ga khang bani Hoine adu su chu mine hojik to na oi khoi na phu ba ju ngamaroi kari gi ngamoi do no ha mana ai khoi de ikai bo pi ga ai khoi bu wa hal la ga tumina dum lai ga do ha no yaw ge ra yaw roi ge ra ai ji geng party ama semani Ha Geng party siem kan ni hai ba adu di ai su yaw ge ne maming na kari thon doi ba Rambo geng adu di ai yaw ge ne Rambo gangi chakti kanana pidoi ba kok ping na pi doi ni kai no he Rambo geng kanya masa siga ayapan ai khoi ji khula yoma ta lai te geng hai tu ji nong mai ga pai bani nya ai khoi su pai doi ni kai no nong mai pai de su Rambo film da pai ba ten du di pai ba yai kai no ta khudo mani masagi likka khudo kadi daw ya dana raju baya da gi pi khre ado hayeng ma ga unaraga atai amuk piwa hara adi kamdo ba masigi hira da man sidi karim ta he kanadre karim da thu hai ba yadre ba hoine to now madugi no pido atai su piwa hara to maline masaktu ayade hai ba ta khudo nang ai gi mani masada adumaina kadi hai nu he ai saur kani ko hai bo hai bani kai no amadi nanga khanga bada sungari aduga pochai mayama machu demand taw hai ba hojikki sen jo mata letra bani khara le madu su nanga mi ngonta lo na pithokra he mitrangi nung nangbu aina hai ba si hau kai do bage hojikti to nau se sen le selaktre ai bani mia se sen chapun nam ta tholu se ta khui do masigi ra te manche karim ta kana de ai bani mia kai gi no mana aina pa ma ma tho ya de si bo ha to now ai mu hul ga yenge mitrangi nung to now gi ngata ba ai gi chan ba cha khara tho hai ba to now chai sing su tho ya de mi masigi nung che ka no ma taw hai ba ta khu do masigi nung che karim ta kana da nung ni masigumba kana da nung si dine ma pa na hundo khrasi ngai khoi he to now ma na dang ba de kaim ta thu ya ji che ma sang am da bo yam ni hai ba
ꯃꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯟꯈꯤꯁꯤ ꯉꯁꯤ ꯑꯍꯤꯡꯅꯦ ꯐꯖꯅ ꯇꯨꯝꯍꯜꯂꯁꯤ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯌꯦꯡꯂꯁꯤ ꯍꯣꯏꯗ ngasi ahing simadi ma sida dum tumjarasanu hayeng amuk yengasi aduga ne hayeng ga karimda thu yadraba pat ki singda ne hundu kai khangu Piroi. Noina pamba pot amatta hojik aina piroi. Nakhoina chanaba potsu amatta piroi. Aina nuksidana nakhoigi naral na thum piraga. Nakhoina mingonda amuk pithokpa. Madu ai pamde. Hojikti ai iral makai loin khomjin ba hawrani. Kanamta da ai iral lawba yaroi. Yaroi. Taribra poireiton haugallo nangna nangi leipak miyam gidamak hotnariba amadi pangthokliba thabak thoram sing asi ubada ai pel nahakna tawkhiba aphaba thabak sing adugi mana oina aina ngasi nangonda aigi mamal yamlaba mani muktana ningthina leitenglaba likphang se nangonda khusinnarage she lawsillu adubu ningthau ai lik asigi maramda wa khara hairamge lik ase ningthina seksina thamu karigumba lik asina tatkhiba thoklabadi masibu samjinnaba lengliba misak ado khudakta soidana sigani maram masina lik ase kaidonungda talhangano seksina thamu is mani muktani yomlaba lik ase unthokna su ningthi jakreda masidi aigi leimarembida oina khusinnarage Laimarembi, tu, masigi lik asi yeng. Haima, lik asidi ontok na suning tija kreda. Masigi masek mangal sidi, lairembigi mangal gum ning tijare haiwani. Laimarembi, lik ase, icham chamba lik nati. Laigi magun sien ba lik ni. Laining thau ipai bungo masamakna. Manai wariba aina, miyam gi hotna jariba sing asida. Penbiraduna mana engonda pibiramba likni nang masi ningthina yamna section na thamu matam chupada nasaga sagonaraga thamu ling ase tatlanba yaba likna teko Ining thau madugi diwabirurano lik ase ngasi haiba numit asidagi aigi ngaksamda lengdana siragadabani Aigi lik asidi tatledana is kamdongni sidi Laimarembi, kari tawrabage? Is lik sidi tatlaga laimaida loina chakhairaga leiredana. Achanbi lik ase icham chamba lik nati
ꯏꯅꯤꯡꯊꯧꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯊꯝꯖꯕ ꯂꯤꯛꯅꯤ. ꯂꯤꯛ ꯑꯁꯦ ꯇꯠꯂꯦ ꯇꯥꯕꯗ ꯏꯅꯤꯡꯊꯧꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯅꯤ. ꯏꯁ, ꯑꯩꯗꯤ ꯀꯝꯗꯧꯅꯤ? ꯂꯩꯃꯔꯦꯝꯕꯤ, ꯂꯤꯛ ꯑꯁꯤ ꯁꯅꯥ ꯁꯨꯕ ꯍꯩꯕ ꯃꯤ ꯑꯃꯗ ꯄꯨꯔꯒ ꯅꯤꯡꯊꯤꯅ ꯁꯦꯝꯍꯜꯂꯁꯦ. ꯂꯩꯃꯔꯦꯝꯕꯤ, ꯀꯔꯤ ꯇꯧꯔꯦ? ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ. ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯛꯄ ꯃꯅꯤꯃꯨꯛꯇꯥꯒꯤ ꯂꯤꯛ ꯑꯁꯦ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯗꯨꯅ ꯇꯥꯕꯗ ꯇꯠꯈ꯭ꯔꯦ. ꯑꯩꯕꯨ ꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ. ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯄꯤꯕꯤꯔꯝꯕ ꯂꯤꯛ ꯑꯗꯨ ꯇꯠꯂꯦ ꯍꯥꯏꯕ? ꯂꯩꯃꯔꯦꯝꯕꯤ, ꯅꯪꯁꯨ ꯆꯦꯛꯁꯤꯟꯃꯟꯗꯦꯗ. ꯁꯥꯎꯕꯤꯔꯅꯨ ꯏꯅꯤꯡꯊꯧ. ꯈꯨꯠꯍꯩꯕ ꯀꯣꯟꯁꯪ ꯑꯃꯗ ꯄꯨꯕꯤꯔꯒ ꯂꯤꯛ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯁꯦꯝꯅꯕ ꯇꯧꯕꯤꯌꯨ. ꯂꯩꯃꯔꯦꯝꯕꯤ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥ ꯅꯠꯇꯦ. ꯂꯤꯛ ꯑꯁꯤꯕꯨ ꯁꯝꯂꯨꯕ ꯃꯤꯁꯛ ꯑꯗꯣ ꯈꯨꯗꯛꯇ ꯁꯤꯒꯅꯤ. ꯃꯁꯤꯗꯤ ꯁꯣꯏꯐꯗ꯭ꯔꯕ ꯂꯥꯏꯒꯤ ꯋꯥꯌꯦꯜꯅꯤ. ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏꯒ ꯃꯟꯇꯤꯛꯅꯕ ꯑꯩ ꯄꯥꯝꯗꯦ. ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯑꯩꯗꯤ ꯑꯩꯒꯤ ꯂꯤꯛ ꯑꯁꯤꯕꯨ ꯍꯥꯟꯅꯒꯨꯝꯅ ꯁꯤꯕ ꯄꯥꯝꯃꯤ. ꯂꯤꯛ ꯑꯁꯦ ꯁꯦꯝꯅꯕ ꯇꯧꯕꯤꯌꯨ. ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ. ꯑꯩꯕꯨ ꯀꯔꯝꯅ ꯂꯤꯛ ꯑꯁꯤ ꯁꯝꯍꯟꯒꯗꯧꯔꯤꯕꯅꯣ? ꯐꯔꯦ, ꯑꯩꯒꯤ ꯃꯟꯇ꯭ꯔꯤꯒ ꯇꯥꯟꯅꯔꯒꯦ. ꯃꯟꯇ꯭ꯔꯤ, ꯅꯨꯄꯤ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯇꯥꯡ ꯍꯦꯛ ꯍꯦꯛ ꯌꯥꯎꯏ. ꯑꯩꯒꯤ ꯂꯤꯛ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯂꯤꯛ ꯅꯠꯇꯦ. ꯂꯤꯛ ꯑꯁꯤꯕꯨ ꯁꯝꯂꯨꯕ ꯃꯤꯁꯛ ꯑꯗꯣ ꯈꯨꯗꯛꯇ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯐꯗ꯭ꯔꯕ ꯂꯥꯏꯋꯥꯅꯤ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯈꯪꯅ ꯈꯪꯅ ꯂꯤꯛ ꯑꯁꯤ ꯁꯝꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯩꯃꯔꯦꯝꯕꯤꯅ ꯍꯥꯏꯔꯤꯗꯣ. ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ. ꯏꯅꯤꯡꯊꯧ, ꯂꯩꯄꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯤꯛ ꯑꯁꯤꯕꯨ ꯁꯝꯕ ꯉꯝꯕ ꯃꯤꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯌꯨ. ꯃꯅꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯤꯛ ꯑꯁꯤ ꯁꯝꯂꯨꯕ ꯃꯇꯝꯗ ꯇꯥꯒꯗꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯪꯍꯟꯕꯤꯌꯨ. ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯈꯪꯅ ꯈꯪꯅ ꯃꯁꯥꯅ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯤꯛ ꯑꯁꯤꯕꯨ ꯁꯝꯕ ꯊꯣꯔꯛꯂꯕꯗꯤ ꯃꯗꯨ ꯏꯅꯤꯡꯊꯧꯒꯤ ꯃꯔꯥꯜ ꯅꯠꯇꯦ. ꯃꯔꯝ ꯑꯁꯤꯅ ꯂꯤꯛ ꯑꯁꯤꯕꯨ ꯁꯝꯕꯗ ꯄꯤꯒꯗꯧꯔꯤꯕ ꯃꯅꯥ ꯃꯊꯨꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯥꯒꯗꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯁꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯥꯎꯊꯣꯛꯄꯤꯌꯨ. ꯃꯗꯨꯃꯛ ꯑꯩ ꯇꯧꯔꯒꯦ. ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯁꯝꯕ ꯉꯝꯕ ꯃꯤꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯕꯣꯔꯥ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ. ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯤꯛ ꯑꯃꯈꯛ ꯁꯝꯕꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝꯕ ꯃꯅꯥ ꯑꯗꯨ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯁꯝꯕꯤꯒꯦ ꯍꯥꯏꯗꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯁꯅꯥ ꯀꯣꯟꯁꯪ ꯁꯨꯕ ꯃꯤꯑꯣꯏ ꯀꯌꯥ ꯆꯣꯡꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯤꯛ ꯑꯗꯨ ꯍꯦꯛ ꯁꯝꯕ ꯂꯣꯏꯕꯒ ꯁꯝꯂꯤꯕ ꯃꯤꯁꯛꯇꯨ ꯁꯤꯒꯅꯤ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯀꯅꯥꯁꯨ ꯂꯤꯛ ꯑꯗꯨꯕు ꯁꯝꯒꯦ ꯍꯥꯏꯅ ꯊꯣꯔꯛꯈꯤꯗ꯭ꯔꯦ. ꯑꯗꯨꯕꯨ ꯂꯥꯏꯔꯕꯅ ꯄꯠ ꯇꯠꯂꯕꯤ, ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯂꯩꯕꯤ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯂꯤꯛ ꯑꯗꯨ ꯁꯝꯂꯒ ꯃꯅꯥ ꯃꯊꯨꯝ ꯑꯗꯨꯕꯨ ꯂꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ. ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯑꯁꯤ ꯂꯤꯛ ꯑꯗꯨ ꯁꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ. ꯏꯃꯥ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯤꯛ ꯑꯁꯤꯕꯨ ꯁꯝꯕꯤꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ. ꯑꯗꯨꯕꯨ ꯂꯤꯛ ꯑꯁꯤ ꯁꯝꯂꯕ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯇꯥꯒꯗꯧꯔꯤꯕ ꯑꯋꯥꯕ ꯑꯗꯨꯗꯤ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯑꯩꯍꯥꯛ ꯈꯪꯖꯔꯤ ꯅꯤꯡꯊꯧ. ꯐꯔꯦ ꯐꯔꯦ, ꯅꯪ ꯅꯁꯥꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ. ꯇꯥꯔꯤꯕ꯭ꯔꯥ ꯃꯟꯇ꯭ꯔꯤ? ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯤꯛ ꯑꯗꯨ ꯅꯨꯄꯤ ꯑꯁꯤꯗ ꯁꯤꯟꯅꯈ꯭ꯔꯣ. ꯑꯗꯨꯒ
ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯋꯥꯃꯜ ꯈꯔꯁꯨ ꯀꯠꯈꯣ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯤꯡꯊꯧꯒꯤ ꯂꯤꯛꯁꯦ ꯁꯝꯕ ꯃꯤꯗꯨ ꯁꯝꯕ ꯍꯦꯛ ꯂꯣꯏꯔꯒ ꯈꯨꯗꯛꯇ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯣ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕꯔꯥ ꯏꯃꯥ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ. ꯑꯩꯗꯤ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ. ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯇꯦꯟꯁꯤꯜꯂꯛꯂꯕꯅꯤ. ꯏꯃꯥꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯆꯤꯟ ꯅꯧꯄꯥꯒꯤ ꯉꯥꯛꯇꯅꯤ. ꯏꯃꯥꯅ ꯅꯆꯤꯟ ꯅꯧꯄꯥꯒꯤꯅꯤ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯊꯝꯂꯝꯕꯗꯤ ꯉꯝꯗ꯭ꯔꯦ. ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ ꯅꯃꯥ ꯑꯩꯅ ꯅꯆꯤꯟ ꯅꯧꯄꯥꯒꯤ ꯀꯔꯤꯕꯨ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯦ? ꯏꯃꯥ, ꯑꯩꯈꯣꯏ ꯂꯟ ꯊꯨꯝ ꯀꯩꯁꯨ ꯄꯥꯝꯗꯤꯌꯦ. ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯗꯤ ꯂꯟ ꯊꯨꯝꯒꯤ ꯃꯍꯨꯠꯇ ꯏꯃꯥꯒꯤ ꯄꯨꯟꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯌꯦ. ꯅꯤꯡꯊꯧꯒꯤ ꯂꯤꯛꯇꯣ ꯄꯤꯊꯣꯛꯄꯤꯀꯣ. ꯅꯤꯡꯊꯧꯅ ꯄꯤꯕ ꯃꯅꯥ ꯃꯊꯨꯝꯗꯣ ꯑꯩꯈꯣꯏ ꯄꯥꯝꯗꯤꯌꯦ ꯏꯃꯥ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ. ꯏꯃꯥꯗꯤ ꯅꯤꯡꯊꯧꯒꯤ ꯂꯤꯛ ꯑꯁꯦ ꯁꯝꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ. ꯍꯌꯦꯡ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯛ ꯑꯁꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯅꯆꯤꯟ ꯅꯧꯄꯥꯅ ꯊꯤꯜꯂꯨꯁꯣ. ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯃꯅꯥ ꯑꯗꯨꯅ ꯅꯆꯤꯟ ꯅꯧꯄꯥꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯕ ꯉꯝꯅꯅꯕ ꯅꯪꯅ ꯁꯤꯜꯂꯛꯎꯀꯣ ꯏꯕꯦꯝꯃ. Ima! 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 Iningthaugi liktu angang asina ningthina samlaga purakle. Ha. Aigi lik ase hanagum ningthina semlagledana. Nungaire, ai yamna nungaire. Nupi macha aigi lik asibu samluge haiduna pukiba nupi dudi kadaida satkre. Mahak mafam sida laktriba karigino. Iningthau, nupidu aikhoigi imani. Mahakti iningthaugi lik asi hek sambaloibaga khudakta dum laikhidre. Mahakne hinglingaida lik asi sambaloibaga
ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯏꯅꯤꯡꯊꯧꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕ ꯃꯅꯥ ꯑꯗꯨ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯛ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯅ ꯀꯔꯤꯒꯤ ꯃꯅꯥ ꯑꯃꯨꯛ ꯄꯤꯔꯨꯅꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯅꯤꯔꯛ ꯍꯟꯅ ꯊꯣꯛꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯇꯥꯔꯤꯕꯔ ꯅꯨꯄꯤ ꯃꯆꯥ, ꯑꯩꯒꯤ ꯂꯤꯛ ꯑꯁꯤꯕꯨ ꯁꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯝꯅ ꯃꯅꯥ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯂꯤꯛ ꯑꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯅꯦ꯫ ꯏꯅꯤꯡꯊꯧꯅ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯋꯥꯁꯛꯈꯤꯕ ꯃꯅꯥ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯣ꯫ ꯍꯦ ꯅꯨꯄꯤ ꯃꯆꯥ, ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯒꯅꯨ ꯍꯦ꯫ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯅꯤꯡꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯦ꯫ ꯏꯆꯦ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯅꯤꯡꯊꯧ ꯃꯍꯥꯛꯁꯨ ꯐꯠꯃꯟꯗꯦ, ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯑꯩꯈꯣꯏ ꯏꯆꯦ ꯂꯤꯄꯥꯅ ꯐꯪꯒꯗꯕ ꯐꯪꯐꯝ ꯊꯣꯛꯄ ꯃꯅꯥ ꯑꯗꯨ ꯄꯤꯕꯤꯗ꯭ꯔꯤ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯆꯦ꯫ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯂꯝꯖꯥ ꯃꯆꯥ ꯑꯣꯏꯔꯨꯕ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯏꯆꯦ ꯂꯤꯄꯥꯅ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯒꯦ? ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜꯅꯤ, ꯏꯆꯦ ꯂꯤꯄꯥꯁꯨ ꯏꯟꯕ ꯇꯥꯕꯅꯤ꯫ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯦꯗꯤ ꯌꯥꯝꯅ ꯋꯥꯔꯦ, ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤꯗꯅ꯫ ꯍꯣꯏ ꯏꯆꯦ꯫ ꯏꯆꯦ, ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯂꯤꯛ ꯑꯗꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯦꯝꯕꯤꯈ꯭ꯔꯕꯁꯨ ꯏꯅꯤꯡꯊꯧꯅ ꯋꯥꯁꯛꯈꯤꯕ ꯃꯅꯥ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯈꯪꯂꯝꯂꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ ꯏꯆꯦ꯫ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯔꯣꯏꯁꯤꯗ꯫ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯉꯨꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯦ ꯂꯤꯄꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯦ? ꯑꯀꯟꯕꯅ ꯑꯆꯨꯝꯕ ꯁꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯆꯦ ꯂꯤꯄꯥꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄꯥ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯊꯝꯂꯝꯕ ꯏꯆꯥꯅꯤꯗꯨꯅꯤꯗꯅ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯕ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯩꯅ ꯁꯝꯈꯤꯕ ꯂꯤꯛ ꯑꯗꯨꯒꯤ ꯃꯅꯥꯗꯣ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤꯗ ꯄꯤꯕꯤꯗ꯭ꯔꯕ꯫ ꯏꯆꯥꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯦꯜꯂꯝꯂꯅꯤꯗꯀꯣ꯫ ꯐꯩꯌꯦ ꯅꯤꯡꯊꯧ, ꯅꯪꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯑꯩꯅ ꯄꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯝꯕꯤꯈꯤꯒꯅꯤ꯫
ꯑꯩꯗꯤ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯗ ꯀꯔꯝꯅ ꯆꯪꯒꯅꯤ? ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯄꯤꯒꯅꯤ ꯋꯥꯁꯛꯈꯤꯕ ꯃꯅꯥ ꯑꯗꯨ ꯄꯤꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯂꯤꯛ ꯑꯗꯨꯗꯤ ꯑꯩꯅ ꯂꯧꯔꯒ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ. ꯃꯇꯥꯡ ꯇꯟꯖꯥ ꯆꯥꯕ ꯑꯃꯗꯤ ꯉꯥꯏꯔꯒꯦ. ꯑꯆꯥꯟꯕꯤ, ꯀꯗꯥꯏ? ꯑꯩꯒꯤ ꯂꯤꯛꯇꯣ ꯄꯤꯔꯛꯑꯣ. ꯍꯧꯖꯤꯛꯇ ꯃꯁꯤꯗ ꯂꯩꯍꯧꯕ ꯂꯤꯛꯇꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯂꯤꯛꯇꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯑꯆꯥꯟꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯅ ꯏꯔꯨꯖꯔꯝꯗꯥꯏꯗ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯂꯤꯛꯇꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯋꯥꯅꯤ? ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯒꯅꯤ. ꯂꯤꯛꯇꯨ ꯍꯧꯖꯤꯛꯇ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕꯅꯤ. ꯀꯝꯗꯧꯅ ꯃꯥꯡꯈ꯭ꯔꯤꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ. ꯑꯆꯥꯟꯕꯤ, ꯅꯪ ꯅꯁꯥꯗꯣ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯂꯦ. ꯁꯦ, ꯄꯥꯈꯠꯀꯅꯣ. ꯅꯪ ꯇꯁꯦꯡꯅ ꯂꯤꯛꯇꯨ ꯂꯧꯗꯤ ꯂꯧꯗꯦꯀꯣ? ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯆꯨꯝꯕꯅꯤ. ꯅꯅꯥꯏ ꯂꯤꯛꯇꯨ ꯂꯧꯖꯗꯤꯌꯦ. ꯂꯤꯛ ꯃꯥꯡꯈꯤꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯏꯅꯤꯡꯊꯧꯗ ꯍꯧꯗꯣꯛꯂꯒꯦ. ꯂꯩꯄꯥꯛꯀꯤ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯗ ꯋꯥ ꯇꯥꯟꯅꯍꯜꯂꯒ ꯂꯤꯛꯇꯣ ꯐꯪꯅꯕ ꯑꯩ ꯏꯅꯤꯡꯊꯧꯗ ꯊꯤꯍꯜꯂꯒꯦ. ꯏꯆꯦ, ꯃꯁꯤꯒꯤ ꯂꯤꯛꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯁꯦꯝꯈꯤꯕ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯂꯤꯛꯇꯨꯅꯤ. ꯃꯥꯅꯤꯅꯦ ꯏꯕꯨꯡꯉꯣ. ꯂꯤꯛ ꯑꯁꯤ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯛꯂꯤꯕꯅꯣ? ꯂꯤꯛ ꯑꯁꯦ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯏꯆꯥꯁꯥ. ꯅꯈꯣꯏ ꯅꯆꯤꯟ ꯅꯧꯄ꯭ꯋꯥꯗ ꯅꯤꯡꯊꯧꯅ ꯅꯝꯊꯥꯛ ꯇꯧꯕꯤꯕꯗꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯤꯛ ꯑꯁꯦ ꯅꯈꯣꯏꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ. ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯅꯃꯥꯅꯦ. ꯅꯆꯤꯟ ꯅꯧꯄ꯭ꯋꯥꯅ ꯂꯤꯛ ꯑꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯃꯨ. ꯃꯟꯇ꯭ꯔꯤ, ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ. ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯁꯤꯡꯕ ꯍꯨꯔꯥꯟꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯀꯔꯝꯕ ꯄꯥꯝꯕꯩ ꯇꯧꯔꯒ ꯂꯤꯛ ꯑꯗꯨ ꯐꯪꯅꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯃꯟꯇ꯭ꯔꯤꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ. ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯈꯟꯖꯕꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯂꯤꯛ ꯑꯗꯣ ꯀꯩꯊꯦꯜꯗꯗꯤ ꯈꯛ ꯌꯣꯟꯊꯣꯛꯂꯝꯂꯣꯏ. ꯃꯔꯝꯗꯤ ꯂꯤꯛ ꯑꯗꯣ ꯏꯅꯤꯡꯊꯧꯒꯤ ꯂꯤꯛꯅꯤ ꯈꯪꯕꯅ ꯀꯅꯥꯃꯠꯇꯅ ꯂꯩꯌꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ. ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯀꯤꯔꯕꯅꯤꯅ ꯂꯤꯛ ꯑꯗꯣ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯒꯅꯤ. ꯃꯔꯝ ꯑꯁꯤꯅ ꯏꯅꯤꯡꯊꯧ ꯂꯥꯟꯃꯤ ꯊꯥꯔꯒ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡ ꯆꯪꯗꯨꯅ ꯂꯤꯛ ꯑꯗꯣ ꯊꯤꯍꯟꯕꯤꯌꯨ.
ꯃꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯃꯟꯇ꯭ꯔꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯂꯩ ꯃꯔꯦꯝꯕꯤꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯤꯛ ꯑꯗꯨ ꯐꯪꯅꯅꯕ ꯊꯤꯒꯗꯕꯅꯤ ꯅꯈꯣꯏ ꯃꯌꯥꯝ ꯁꯦꯝ ꯁꯥꯔꯣ 이제 ngасai laklamba yongduna hayu wafamdubu chumgudrane mabu aikhoigi ima oiramgudrane aidi thajade yong haiba sa makhal ase namthak tawba heibani mana aikhoi ichilipabu awafamda tahannaba sinba soidana oiramgani इचेगी बुंगो नंगना हाइरिबो वाफमदो अइसु ngasai makhai khallamlibani mamal yamkhरबा निंगथौगी लिक असे महाकना कोनुंगदगी हुरालकपा सोइदना ओइरमगनी महाकना लिक असे अइखोइगी युमदा लंगसिलमलिबसी अफबदी नते करिगुंबा निंगथौगी मनाइ सिंगना खंखिबा थोकलबदी अइखोइ इचिलिपवा हिंफम लेररोय इचे लिक असे अइखोइना पाइदुना लेरबदी मीना सोइदना खंखरनी अइखोइ इचिलिपागी थवाइ हिंगनबा लिक असे लेपाक मनुंगदा पुमसिनख्रसी लाओ इचे अइ यो लौथोकलुगी असुम तौदुना निंगथौना मागी मनाइ मसेन मयाम अमा थादोक्तुना युमथोंग खुदिंग चंगदुना लै मरेंबिगी मांगख्रबा लिक अदुबु थिहल्लमी निंगथौ मनाइ मयाम चंगदुना मांगख्रबा ममल यामलबा निंगथौगी लिक अदु थीबा हौरकले हाइबदु योंग अदुनसु तारमी इस निंगथौगी मनाइसिंगना युम चंगदुना लिक अदो थीबा हौरकलबा करिगुंबा लानमीसिंग असिना अइगी इचासिंगी मनाक्ता लिक अदो लई हाइबा खंगबा थोकलबदी अइगी इचासिंग अदो अवाफमदा सोइदना ताबा तारे अइ हौजिमक चत्तुना लिक अदो अमुक्ता लहौरखिगे इचासा नखोइना लिक अदो फुंगी होनारिबदो फुमलुगनो कदाय लिक तो अइंगोंदा ओइना पिरकलो इचे मसीगी योंगसे अमुक लाकले माना हाइरिंगै सिदा लिक तो पिथो होरसी पिथो होइसे से नंगना हुरालकपा लिक से पुजखरो मफम सिदा अमुहना पुरकनो इचासा नखोइना अइंगोंदा सावरिबदो इमा लोइना खंगी अइना नखोइगी फत्तनबा तौगदबा नत्तेने मतमना पुरक्कनी मबुक फत्तबा निंगथौदुना इमा इचादा लौनम तौखिबदो मदुगी लमन सोइदना सिंखिगनी इचे योंगसिबु असेंगमकी अइखोइगी इमा ओइरमगद्राने इनिंगथौ लानमी मयाम अमना युम युमदा चंगदुना थीरबसु इनिंगथौगी लिक अदो फंगबा ngamdre हा करी हाइबा लानमी मयामना युमथोंग खुदिंग चंगदुना थीरबसु लिक अदु फंगबा ngamdre हाइबा इश इनिंगथौ हुरानबा से इचम चंबा हुरानबा अमदी ओइरोइदौरी महाकबु फाबा हाइबसे यामना लुगदौरी फरे अदुदी
ꯑꯩꯒꯤ ꯂꯤꯛ ꯃꯥꯡꯈꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯌꯥꯝꯍꯜ ꯅꯣꯡꯄꯣꯛ ꯉꯥꯟꯕꯗ ꯍꯧꯗꯣꯛꯂꯒꯦ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯂꯤꯛ ꯑꯁꯦ ꯊꯤꯕ ꯐꯪꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯀꯔꯤ ꯋꯥꯐꯝꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯨ ꯏꯌꯥꯝꯍꯜ ꯅꯣꯡꯄꯣꯛ ꯉꯥꯟꯕꯗꯤ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯕꯨ ꯀꯔꯝꯅ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯏꯅꯤꯡꯊꯧ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯥꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯅꯤꯡꯊꯧ ꯑꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯣꯏꯅꯦ ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯆꯍꯤ ꯆꯨꯞꯄ ꯆꯥꯗ ꯊꯛꯇꯕ ꯃꯈꯩ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯅ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯕ ꯃꯉꯣꯟꯗ ꯑꯩꯒꯤ ꯂꯤꯛ ꯃꯥꯡꯈꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯝꯅ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯥꯎꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯏꯁ ꯀꯔꯤ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯅꯤꯡꯊꯧ ꯏꯌꯥꯝꯍꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯂꯤꯛ ꯑꯗꯨ ꯐꯪꯅꯕ ꯊꯤꯔꯁꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯦꯟꯅ ꯀꯤꯒꯗꯕ ꯑꯀꯟꯕ ꯆꯩꯔꯥꯛ ꯂꯥꯎꯊꯣꯛꯂꯁꯤ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯂꯤꯛ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯔꯥ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒ ꯂꯤꯛ ꯍꯨꯔꯥꯟꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯕ ꯉꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯂꯩꯃꯔꯦꯝꯕꯤ ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯦ ꯂꯤꯛꯇꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯏꯅꯤꯡꯊꯧ ꯌꯥꯝꯅ ꯏꯀꯥꯏꯕ ꯋꯥꯅꯤ ꯏꯅꯤꯡꯊꯧꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯕꯗꯤ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯊꯧꯁꯥꯗꯕꯅꯤ ꯂꯩꯃꯔꯦꯝꯕꯤ ꯃꯟꯇ꯭ꯔꯤ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯇ ꯑꯣꯏꯔꯁꯅꯨ ꯏꯌꯥꯝꯍꯜꯅ ꯑꯩꯉꯣꯟꯗ ꯁꯥꯎꯒꯦ ꯍꯥꯏꯔꯕꯁꯨ ꯁꯥꯎꯖꯔꯁꯅꯨ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯍꯧꯗꯣꯛꯁꯤ ꯂꯤꯛ ꯑꯁꯤ ꯃꯍꯥꯛꯅ ꯊꯤꯗ꯭ꯔꯕꯗꯤ ꯐꯪꯂꯔꯣꯏ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯂꯤꯛ ꯑꯁꯦ ꯑꯩꯅ ꯁꯨꯝ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯀꯣꯅꯨꯡꯒꯤ ꯃꯥꯏꯆꯧ ꯑꯁꯤꯒꯤ ꯃꯉꯛꯁꯝꯗ ꯑꯩ ꯂꯤꯛ ꯑꯁꯤ ꯍꯦꯛꯇ ꯁꯤꯖꯤꯜꯂꯝꯂꯒꯦ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯑꯁꯤꯕꯣ ꯏꯅꯤꯡꯊꯧꯒꯤ ꯃꯅꯤꯃꯨꯛꯇꯥꯒꯤ ꯂꯤꯛ ꯑꯁꯤꯗꯤ ꯏꯌꯥꯝꯍꯜꯒꯤ ꯃꯉꯛꯇ ꯁꯤꯔꯒ ꯂꯩꯔꯝꯂꯦꯗꯅ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯑꯁꯤ ꯄꯤꯔꯨꯔꯒꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯆꯨꯝꯂꯕ꯭ꯔꯅꯦ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝꯂꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯨꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯂꯤꯛ ꯑꯗꯨ ꯏꯌꯥꯝꯍꯜꯅ ꯍꯨꯔꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯆꯠꯁꯤ ꯃꯟꯇ꯭ꯔꯤ ꯃꯟꯇ꯭ꯔꯤ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯃꯇꯧꯁꯤꯕꯣ ꯏꯌꯥꯝꯍꯜꯅ ꯀꯔꯝꯅ ꯑꯩꯒꯤ ꯂꯤꯛ ꯑꯁꯦ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯅꯅꯥꯏꯁꯨ ꯈꯪꯖꯗ꯭ꯔꯦ ꯅꯅꯥꯏꯕꯨ ꯌꯥꯎꯍꯟꯕꯤꯔꯅꯨ ꯏꯅꯤꯡꯊꯧ
He ningthau apa mihau arang arak gi taibang thadok tuna mapu gi mingkhai son duna leiriba engonda natta ba wakhan khalliba he ningthau nahak na aibu sawalle matam mamada nahak na karisu mara leijadraba nupi amada mana pigani haiduna longnam tawbiraga awafamda tahankiba aduga nangna pigani haiduna wasakkiba mana adubuna nupi adugi macha singda phangankidaba nangna khangna langjakkiba naral sing adugi chairak aina soidana pigani kari maramgi lik asina aigi ngaksamda siduna leiramlibano haibadugi maramdadi khangnaba hotnadana aingonda iran sige thaurangliba nangbudi aina khak ngakpidaroi hai aibu amukta ngakpiu yamhal nanaina wakhal pikpadagi yamhalda khalhaidaba wakhal kaya ama khankhre masidasu natana mara leijadraba nupidugi masa singdudasu aina yamna lankhre aibu amukta ngakpiu asum tawduna ningthau poireitona masagi maral pumba yajaraduna konunggi maichau aduda ngakpinaba haijarami aduga yong on khrabi nupi adugi macha singdusu amuk kaukhatuna ningthauna mahakna sakhiba wasak adu ngakhirami Iche, tu, imana onbadu amuk thorakle. Icha sa, namana taibang mi oine hinglingaida, isa singa harau laiminaw tamlamdri. Atubo, nama ay nasakiba wasakti tungankre. Haujikti, nasin naupa, ningthaw na pirakpa manama tumado, ningthi na sizin na duna, nungay na palo ko. Ima!